ngasi nungdaram phongkhiba tongan tongan mase phongsingdagi maruiba pausing khongatjaraga mayamda share tawjagi ahanbada hawkhiba pung kunga marida state UT taraga tareta covid na sibagi report laitri singthaningai oiba mai pakpa amada barat na hawkhiba numit tarani asida nungtigi oina laikhidaba asi samaka yankhaidagi hanthana record tawduna lakli hawkhiba pung kunga marida miyoi marfuga mari laikhidabagi report lakhi henasu pausna makhatari atop tentakpa maruiba pau amanamu ILP satnarabasu yelhaumi lol culture kananaba ain semlabara mirabai khudingma kanjanaba ain lei mathau taraklabadi anawbo ain semgani CM taramathu shuba manipur legislative assembly gi taraganithu shuba budget mifamgi wahang pakhomgi matamda MLA mirabaina manipura ILP satnarabasu yelhaumi lol culture kananaba ain di semlabra hain hanglakpa wahangi pakhom piraduna CM na punama adu kanjanaba ain lei karigumba mathau tarabadi anawba ain semba yai amasum semgani hena phongdokre hen spaw mana makhatari hunger strike MLA taragani thoi disqualified tawgadabani unconstitutional parliamentary secretary MLA taragani thoi disqualified tawgadabani haiba dabida mayang Imphal Block Congress Committee na sinduna ngasi nomagi oiba hunger strike pangthokre thauramga mari legnana MPCC की वांग रोइस ओरिबा मयांग इम्फाल केंद्रीय हानगी MLA KS रतन कुमार हाई इंडिया की संविधान कन्ननब की अमदी इंडिया गणतंत्र कन्ननब की रूल ऑफ लॉ गाना सत्पियु संविधान कंसी गणतंत्र कंसी है मरुइबा पंदमदा हंगर स्ट्राइक एसे पांथोकपनी हाइनसु पाउसना मखातानासु फोंदोरक्ली मखा तरकपोइना तोपा पाव मनमो DM College of Arts की फ्री स्ट्रक्चर की मतंग इरांग थोखरे DM College of Arts की हॉस्टल द लेरिबा माहिरोइ सिंगी फ्री स्ट्रक्चर याब ngamloi amadi मखोइ बुसु क्लास तौबदा यौहन बियु हाइबा खोंजंगदा ngasi DM College of Arts campus दा इरांग थोहरखरे हिरामसी ग मरि लेनना DM College of Arts दा मंगासुब सेमेस्टर तमलेबी स्टूडेंट यूनियन की General Secretary cum Finance Secretary MC Nganthoi Leimana Hai Hawkhiba January taraga nipan Hostel Committee ki meeting tawkhi loinana January kunga taretagi DM College of Arts ki class horagani khangkhi January kunga tareta amadi kunga mapanda aja singda satuna hostel gi notice thoklakna bagi damak haijaki oja singna ngaikho February ahanba sayolda tholakani haina khamduna thamlakhi February amadagi hostel hangba yanaba sinbiyu haiduna lakpani January 13 da register masana hostel hangba yanabagi ayaba pire principal marina yanaraga register da thagatkiba fee structure gi proposal adu fangki fee structure adu yaba ngamloi haina sachet ahumda Principal satuna haijarubada makhoina tawba ngamloi haibadagi register da amuk satuna haijarui register na amuk mahakna sema ngamloi principal singna semlakpani hairakhi madudagi hosteler singna yadrabanina supnatagi free structure adu stay tawbiyu haiba khaktamak hairamkhi numit adudagi hauna meeting tawbiyu haibada ayaba piduduna lakpani adubo class housing khrabanina tamhauraroi khanduna ngarangdagi hostel satnaba lefna khibani madusu negotiation hana tawnai force ta sangmanati adubu hostel thong hangu yakhide adubu hostel dadi sangkhi ngarangdagi ahing lektuna lekhi adubu DM Arts Girls Hostel gi responsibility lawbu ngamloi haina principal na harakhi authority amatana ngarangdagi leiribu hosteler singasi yengsinbidana leirakpani loinana class yaujagi haiba matamdasu yaubu yaroi haina athingma pirakhi loinana police force power thajilaktuna hostel gate kakhairakhi fee structure aduda daily wages kya yauri madu yabangamloi wari sanaduna yasinasi haibani wari sanabagi platform su pibidana police force thajilaglaga woroisin oiba yaroi fee structure semdokpiu amadi class yohon biu hairiba demand sik phangdriba fawa agitation adumak sathakigani haina sumangna makhatana phongdokhi makha sa tharakpoina topa maruiba pawa manamo phegokstagi khongjang ngasi ga thana numit mapani sukre lainga ki pakhum phangdri
Cabinet approve taukraba taresuba UGC Pay and Regulation 2018 implement tawbinaba order thopiyu haina mamang thagi sachat kungani panagi khongjang changchilakiba Federation of Government College Teacher Association Phegoksta Manipur gi khongjang ngasi ga thana numit mapani sukre adobo khongjang ngasi gi positive response ngasi phoba lengak tagi pirakpa leitri hairinasu pawman makhathana phungdorakli loisilakpoina topa marueba pawman Minister Biswarjit nongmaina namkhiba leite aingonda onchilaga pangphuda phurakibani lemba Imphal West District ki manung sanba thongju kendra gi ningom thongjau kitna panung da leiba maimom lembana khatna sainabagi thaudo amada Minister Biswarjit nongmaina nammi haikibadu aranba yumpham yaudabane Minister da aina nongmaina namkhiba leite aingonda oina onchilaga Minister gi security na pangphuda phukibani haina lembana pawmisingda phungdokre Thongju Kendra Tengbang Lupna Sinduna Manipur Press Cup the Pangthok Papawgi Mifam Amada Lup Asigi General Secretary Zalan Mutum Nahai Lemba Maimoy Lup Asigi Executive Member ne Ngarang Numidang Pung Taramatagi Minute Mangarum Satpada Thongju Kendra gi MLA Amasu Minister Su Oiriba Biswarjika Khatna Sainaba Amathoki Maramaduna Makata Abda Lup Asigi Member Sing the Aki Akang Pohan Batawigano Lup asi Thongju Kendra gi khalaga leiba lupni matungda phatanungda thoklaklabadi minister na thaudang pugodabani hairi lembana makhatana hairiba pungpham asida civil dress setpa miyoi khra aigi yumda numai pairaga lakpu ui aihaksu lengaki license gan puthoklaga CM sadun leiringaida Minister Biswarjina matungda innarakpa ukibani madu ubadigi ai numai thamlaba matungda minister gi security sangsilaglaga aibu pangphuda phukibani aina minister da nongmaina namkhibasu leite haina spaw amana makhatana phongdorakli atopa paw amana mo sis work strike matam kuinadagi engage staff oina laklaba non teaching staff sing absorption tobiyu regularization tahanbiyu DM college da matam kuinadagi hauna engage staff oina thabak tawduna laklaba non teaching staff sing absorption tobiyu regularization tahanbiyu haina dabida Danamanjuru University Engage Staff Association DUESA na sis work strike chathakre haina spaw amana phonari atopa yamna nungaitaba paw amana misimina yaure lambi semba thingle forum Thaubal Mayang Imphal lambi gi irong saisabagi lambi asibu Shuriba contractor asigi thabak khusu si niyam sumdabadigi ngase yupung taru makhairom taba matamda tuition chatpa mairoi ama tata truck amana takpadagi sire contractor asina shuriba thabak khusu si quality leitabata natana thabak shuriba si yamna tapna suba asina lamdam asida khundariba miyamna nomugi tangai fadaba thabak sathok chasina sauna khudong sadaba mayoknare maram asina contractor masaga ICDF irong Saisaba Development Forum amadi khulgi ahal laman singa phaminadriba forward lambi semba makhata na thingjile haina forum na phongdorakli ngasi nupi masa ama accident laikidaba asigi thaudang thabak asibu shuriba contractor department gi mari lenaba singna pugadabani tha asigi tara fawbada thabak to onthoktrabadi forum amadi miyamna khongjang jangsilagani haidenasu pawsina makhata na phongdorakli Loisilakpoina topa marueba paw amana mo quality taude hairuba mafamsing amuk hana koilas thakre kairakpo khudingi semjingani hainasu phongdokre mayang Imphal bazar dagi bengun fawgi marakta thariba koilas asi quality maintain taudana tharami haina mayang Imphal kendra gi hanagi MLA KH Ratan Kumar na phongdokhibaga ikan kanadana koilas tharamliba kangbuna quality maintain taudana thakiba haiba mafamsing amuk hana koilas thajinkhre Koilas asi thajinbaga loinana lambi asi karigumba amuk kairaklabasu amuk hana semjingani hainasu thabak suribasingi mekediki phongdorakli hainasu pawsna makhatana phongdorakli and thank you